ꯃꯩꯇ꯭ꯔꯕꯥꯛ ꯃꯅꯤꯄꯨꯔꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯝꯕ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯃꯗꯤ ꯑꯃꯨꯛꯅ ꯍꯧꯅꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯛꯄꯒꯤ ꯄꯨꯀꯣꯛꯂꯣꯟꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯔꯥꯡꯊꯦꯝ ꯈꯣꯏꯔꯥꯟꯊꯥꯕ ꯔꯤꯇꯤꯌꯔ IPS ꯃꯅꯥꯎꯕꯤ ꯃꯁꯥꯅ ꯈꯣꯔꯖꯩ ꯂꯥꯡꯗꯨꯅ ꯄꯨꯊꯣꯛꯂꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ Sing tam khaidoktunna chingda taba settlement yade haiduna shupnatagi lising ani square kilometers khaktada maitaina confine tawriba aduga atopadi taba thingdabana maitai mulakpada thuzil halli schedule tribe AC general khaidokpana reserve quota phangdabana bureaucracy da yawba ngamdabana amukka hena sonthahalli constitutional safeguard laingakna yokhatpiba leitabana sen thumgi phibamda ख्वाइदगी लाइरबा ऑब्जेक्ट प्रॉपर्टी मी सिंगना यामखलकली मी सिंग यामदबा लम लैतबा हेन लाइरबा लोइनना लैंगाक पाइबा डिसीजन मेकिंग बॉडी ब्यूरोक्रेसी द यावबा ngamdabasina maram oiraga maitai phurupna yelhomi phurup singi manungdagi hena khangson solakpagi maramni masigi mathakta divisive society nungsinadaba phurupcha singi khunai ohelakpa manung mapangi force singna काइथरकपगी मरमनी मैतई मुत्कदौरे मणिपुर काइगदौरे यामना ngangnai यामना तानै साउनै हराउनै नुंगाइनदे नुंगाइनै करी थोक्लगबा खनै अमुक नहौनना मतिक मयाई लेरकपा रीराइज अदुबु मैतई मुतलोय मैत्रबाक मणिपुर काइरोय मरमदी लाइन थाबा फुरुपनी लाइन थाबा लमदमनी मैहौरोंदगी प्री हिस्ट्री अमदी प्रोटो हिस्ट्री ngasi phawba sahi lising manga lising ahum gi sanglaba sahi lising ahum manga sahi lising kaya ahum dagi manga lisang sitna thengkhang kaya gi aka okumda munaidraba kaingamdraba ireipak manipur maitrabak amadi ifurup maitaiga loinana yelhomi furupcha sing hanagi matogum apunba lingjel manaba akanba inakera khunba khunai lamdam ama oirakhigani maitai haibasi foundation pillar ni Sanayumbini maitai di yumpham oiraga yelhomi phurup kuntraga nipan dagina kuntraga mangana yumbi oiduna semkhiba shana leipak chingleipak manipur kangleipak ni tribe phurup kuntra mari kuntra manga mak maitai gi kindred koknet tribe machin manau ngaktani haibasi khunai sigi maihorol puya singda takli anoban nainarol research studies dasu mongoloid stock ni Sino Tibetan Tibeto-Burma tribe, Tibeto-Brahman tribe singni, Tibeto-Brahman loan sing ngang bani, matam gi khongsatta aka akum phaidok phaijin khara yaudaba yadabadagi, yaubagi wafam khaktani, past glory hanagi matik mangaldo, amuk halakhigani. History repeat itself. Hauziki Manipur mamangagi maitrabakta leiriba tribe kuntra mari kuntra manga asidi, maitai yauna yek salai taret loin lei. Kudam oina tangkhulgi kingdang songdang dodang maringi makunga charanga dangsanga asina chingba tamda maitai sing pakhangbagi sada nauda singni maitai bamon maitai pangan maitai gauriya maitai sanamahi maitai rajkumar ningthemsa maitai bishnupriya mapangi maitai kasar assam tripura bangladesh Myanmaris maitai na singba amatta oina lairi atopa maitai I mari tribe singdi ahanbada sothe thangwai pakhangbagi sadani sothe tarau siru kharam koireng kom purun na singba ani subada tangkhul saram pakhangbagi sada singni tangkhun phurup mau maram singdoi tangkhul masa sing thangal na singba sune ahum subada Anan wangbren pakhang bagi sada nauda singni Anan mayon monsang aimon lamkang na sing basing asi mari subada kabui salang amai pakhang bagi sada singni kabui inpui rongmai zemai liangmai na sing basing chini manga subada maring phunan pakhang bagi sada nauda singni maring khoibu atai apikpa prup na singba kaya sing Taruk subada chingoi naran pakhangbagi sada singni chingmi kaya suyauna singkhong singya da taba maitai gi phurup macha macha singni
निंगथौ सराइरोंबगी मचानुपी चक्पा मखाउ ngambi mau maram ningol macha masu singni ningthau pamhaibagi leima sapam chanu nungthil chaibi kaukiba maram ningol ni nongda lairen pakhangbagi leimarembi laisna laisara laisala tangkhul ningol ni ningthau tabombagi taloi ahal sanglura saphabi tangkhul ningol ni asina singba singtam sarau morongnabagi chatna thana yadraba sahi sa लिसिंग कयागी मुनाइद्रबा इतिहासनी मचानिपा मरीना अहानबदा तांखुल अनि सुबदा मरिंग अहुम सुबदा कबुई मरी सुबदा मैतै कौखिबनी हाइबगी ईदबा चिंबुंग वारी अमदी अईबा वारी लाइरिक कयाना ngasisu takli tamda laikhiba मैतैना हिंदू ओइद्रिङैदा हाइबदी ओन्द्रिङैदा सनामहि लापगुम क्रिस्टियन ओइद्रिङैदा कबुइना तिंकाउ रगावांग कौबा लाटली मैतैना अतिंकोक सीदबा कौबबु कबुइना तिंकाउ रगोंग कौबनी मरिंगना सना महिबु कचिंग कलाई कौदुना लाटने ममांगगी मतमदगी हौना तांखुल सिंगना युमदा लाटपा लाई सना महिबु अमियो कौई अदुगा ताइबंग सेंबा मपुबु थोइरुई खोंग कौदुना लाटने अनाल सिंगदी हौजिकसु वांगब्रेल सना मही लाटनरी मपांदा हिंदुइज्म क्रिस्टियनिटी इस्लाम चटलबसु युमददी इसा इसागी एनिमिज्म लाइनिंग अदुम चटनरी युमलाई अदुम लाटनरी इसागी सक्तम नात चटनबी कायदना ngaknari masina takli madudi igi mari tatpa yaroi matam kharagi lapthoknaba manbani hingdabadi yadabanina hingnabagi lanthengda maikai langphai chatnarabani blood is thicker than religion haibaduni buddhism dharma chatpa japan da yumdadi shinto dharma chatli china dasu mapanda buddhist country haijarabasu yumdadi tauroism dharma chatli haibadi makhoisu yumlai latli kanglei phurupcha singa chap manai yumlai latpa haibasi ancestor worship ni ipa ipu pari puri pukok puroi sembiba mapuni haina latnabani tasengbamak ancestor adudi ishor hairibase alhasu adumangai sembiba mapudadi amakhaktani chap manai maming tonganbagi watani haibasi dharma pumnamakna yanaraba wafamni England America su within amasung tohor latuna pre-Christian identity adumak thamnari laigi nongdamna matam khara maitai lupni chahi chahum anam aha chuduna leigani maitai puya mai thakiban numittagi chahi chahum hek subaga maitai maitrabak hanagi phibamda hanjilakani matam adu yauraba kandadi asibaga pangkhak oigani mutpa soidramane khanarakpa matam yauraklabadi hingalaklabani khango haiba nongdam khol ama leibadu ningsingba yai puya mai thaba numitta ipu khongnang thaba maichongna hairamba wafam siga prophecies of Nostradamus na hairamba wafamga hairap mane eastern barbarian hordes na Chinese army na lising ani kuntaruktagi kuntrat mangada lising ani kuntaruktagi kuntra mangada landaraktuna Bharat state mayam semdok sadokpa thokani haina Nostradamus na iramba prophesied Nostradamus na hairamba lairikta iri haujiki irang sing Greater Nagaland Nagalim Kukiland District Autonomy Jammu Kashmir Ladakh Doklam Wathok China India Arunachal border wathok asina singba stand of yenglurabadi achoba ahongba lakpagi akiba nunangba leinari maitai maichau singna hairamba awang hau ngaugani nongpok thong hangani nongchup thong thingani maitai mikap thokani anam aha suraroi haibana singba tribal rebellism ipanat ipunat hanjilakpaga mapa yamna chanari Manipur Kanglaipak Singlaipak hanagi phibamda halakani haina thajanar Isorna taibang semba mapuna aphabita pinabiba oirasanu apunba pangal su oirasanu phibam pumnamak asi yenglaga Maitrabak Manipur asi ngasina maitai singna mang singlaga yelomi phurup tribe loina hingalakpa saukhalakpa haibasi Bharat da Manipur na sakar pairiba BJP gi matam asida oigadaba male maramdi ngasidagi sahi taradi Manipur da Bharat da BJP na sarkar soidana paikhigani haibadi sok lising aniga kunga mari dagina sahi manga phawba amaga mathangi sok lising aniga kunga mapan dagina
Sahi manga amaga haibadi sok lising aniga kuntra humdoi phawa punna sahi taradi Manipur amadi Bharata BJP na sasan pairingida BJP da changsillaga aikhoigi kanbinaba saugatpibani khangna khallaga aikhoigi mangphaunagani akanba marai pakningba mathauna phaba Manipur gi Chief Minister Sri N Birena India gi Prime Minister Narendra Modi ji da Manipur gi history asi sahi lising ahum amasung sahi lising mangagi wari marik chumna khanganba Manipur is Frontier Guard Oblique Post of India Bharat ki ngamkhai ngangpa palni China Khargi Burma awana singbadagi Bharat pukalakpa ningthau panba laipakni awang nongpok laipak taret ki manungda sahi changa satruk Hindu oiduna laklaba Manipur gi ningthau kingdom haibasi BJP sasan matamdadi soidana oihoragani GK Pillai Gopal Krishna Pillai Hanagi Bharat ki Foreign Secretary na hai Manipur di nakhoi na wajabani Manipur gi history past glory haujiki awat apa miyam gi aningba apamba amatta ngasi phawba Bharat Sarkar da khanghandri Chief Minister MP na chingba amatana Manipur gi maramda Bharat ki Parliament ta ngasi phawba lising amaga chamapan yangkhai ni thoidagi ahanba Parliament sitting numittagi karimata khanghandri Bharat Sarkar da bhap tahalu convince tau Parliament session singda puthoktuna khanau madu taubatana Union Government na khangadabani nakhoigi naralni khangallu awatpa amatta leiraroi pendaba amatta leiraroi achumbadamak aikhoigi hanagi MP singna Parliament ta tumduna uiduna leiba CM singna iraipak yonduna chaba prajadagi paisa lan thum khongatpa matpa otpa neiduna supnam sasan tawduna leithokkiba mayam sina aikhoigi soklaba phibam si oikibani ngasidi BJP na changlakpa sahi mangadagi tara asidadi Bharat ta maruoina Manipur da achauba awonba paribartan change ama chawkhatpagi maikai romda lakpa miyamna sangsangna mitna uba hore Manipur da lalhaubagi irang insurgency problem leibagi maram amadi irang lehendanaba maram Bharat Sarkar da BJP Manipur Sarkar BJP na khanganba ngammi tapna Manipur gi lalhaubadi insurgent rebel natte freedom fighters singni Manipur bu namlau loksin bagi amadi mahut chawkhat thorang tawbidabadagi lalhauba tholakpani lising amaga chamapan nifu mapalda murder tawkhraba kuina nasunduna thamkiba ahanbada Pasi state lising amaga chamapan humfu mangada union territory 1972 khaktada state hut piki sovereign state ama oina sahi lising ani ahum leijaramba kingdom amabu shupnaki full fledged state ama oina lauthokpada ka hena kuina namsinduna thamba sawkhat thorang kaya paikhatuna sense of belongingness aikoi Bharat machani khanganbagi mahutta sense of alienation aikoi mitopni khalan khiba Congress rule union government na lalhauba thoin khibani Manipur state haibagi mahutta Maitai kingdom haigadabani haina GK Pilaina hairi BJP union government ta haina batai India gi state kunmapan sida Manipur macha ama state amagi governor ohelu prithibigi leipak chamaga maudra hundoi leibagi manungda leipak amada Bharat ki ambassador hapu Indian Navy da Vice Admiral hapu Air Force ta Vice Marshal hapu Supreme Court ta Justice ama hapu Manipur lalhauba lising kharasu apasbagi makhada hatpi bagi mahutta General NST piraga Manipur regiment sembiyu haukhibadu haukrasanu kauthoknarasi amuk anauba ama haurasi Let's international power ahumna Manipur bu sak khangkiba recognize tauba treaty anini ahanbada Barrels Treaty of 1762 East India Company England gi mihut Henry Barrels Manipur gi ningthau chingthang khomba amadi Brahma gi ningthau ani subada Treaty of Yandabu 1826 Manipur gi ningthau Gambir Singha Brahma gi ningthau amadi British ki mihut Archibald Campbell na chingba sovereign power ahum gi sandhi treaty amana recognize tawkhraba leipak amagi boundary karigumba phibam amatada kahenba yade ngamde haibasi unity positivities juris UPJ koba
यूनाइटेड नेशन की ऑर्गेनाइजेशन UNO की डॉक्ट्रिन अमनी इंटरनेशनल लॉ की डॉक्ट्रिन असी भारत सरकार ना फजन खंगबना मणिपुर की लम कायगद्रा हाइदुना मणिपुर की इंटीग्रिटी मिपाइबगी वाफम सुक्लई लेरोय अहोइना दुम भारत सरकार ना कबो बेली बर्मा दगी हंदोकलगा लौसिलगा भारत की बाउंड्री ngमखै चाउथोकंदुना हेन कनबा सुप्रीम पावर सेमगलकपसु याय पुनमक अखोइगी अप्रोच की मखा पोली हाइबदी मणिपुर की BJP सरकार ना दिल्ली BJP सरकार दा थमोई सिंगना वाखल तामिनबगी मवोंगदनी मणिपुर हिस्ट्री नागा हिस्ट्री मणिपुर नेशन नागा और कुकी नेशन इंटरनेशनल लॉ पुंबा भारत सरकार न हेन खंगबना भारत सरकार की टेक्टिकल अप्रोच असिना सना लेपाक की चिंग लेपाक मणिपुर बु BJP सरकार न्यू दिल्ली न ngasi फाउबा कंदन थमलिबसिनी मसिदा मखोंग सोमलिबसि बरोइना मणिपुर की BJP सरकार अमदी नाकोइनना मणिपुर की UCM गुंबा सिविल सोसाइटी ऑर्गेनाइजेशन CSO सिंगनी लॉर्ड इरविन की स्विट्जरलैंड ऑफ द ईस्ट एंटोनी ब्रिट जेम्स एंड जियोफ्रियू इवांस की ए फ्लावर ऑन द लॉफ्टी हाइट अमसुंग जापानीज सिंगी ताका निनो हाइना सना लेपाक चिंग लेपाक मणिपुर चिंग द सातपी इंगेलै चिंग न कोइना पंसाबा चिंगमी न कोइना पनगाकपा चिंगी थंबाल उथंबान लैसात तंबा होरकले मकुम मथा सुरदुना लैका फना सातलरनी मितै मैतैना हौजिकी खुनाइरोना खंजिनबदा यामना कानरबो वाफमनि खंजै रिटायर IPS मनाउबी सरंग थेमचा khoiranthaba तासिन खोमजिनदुना इबिरक्लिबा लाइरिक्की वारोलनी नॉलेज इन्फॉर्मेशन खंजिनबा तासिनबा कंगलेसा अमा ओइना नोंमगी मथौ तारक्लिब्रा हाइबगी वाखलोंदा पुथोकसबा सक्तमनी नाहाक्सु महाक्सु ताबियु नैनबियु लाइक शेयर सब्सक्राइब तौबियु असोइबे यावरबसु पांगजद्रब थवाइनि खनबिदुना ताकपियु खंगनबियु हाइना वामेन जरी लौसिन पिबिरिबा सरंगथेम khoiranthaba रिटायर IPS मनाउबिबुसु मियामना खंगबियु नैनबियु।